Online Manipur gi numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau thogi post agi lokhucharake cycle marksman cycle gi sire haina viral chatkhiba lunkhotang khongsai Elias lunthang Elias laithol Elias wahaibi chin masada akiba faubadagi marksman olaga tumin chatle mi namagi photo lo nanam khini kibadagi cycle bazar fauba thokpa kire tumina chatpada su marks upaga chatle cycle bazar board ki dukan singdagi collection tawkhiba hisab sabak fagle mana lauraga lona sizinnakiba paisa mana puthorakadabani hainare laithol wahai vichinna fana kana honajarabasu amu hana cycle bazar board secretary oibi yararoi school chatpa angangsing namagi dukan mapai yorakpada ikhoi chairman laithol wahai vichin gi dukan ni hairaga chatpa tabada laithol gi imung leingamdre cycle gi Sunday church singda laithol gi matangda wangangnakre market asu yansang yonbi phauba laithol gi wari ngaktangaire idinung thauda paulik oiramgani haina chingnaba miyoi sing phaba punba fuba phone munba sungde lepte kanagi kuki yuzi phauba faraga foi nupi angang phauba gi phone munba lepte kuki yuzi leader marakta su chauna ungkhatnare paulik oiriba asi makhoi maraktagi oigani haidena chingnaba miyoi khut thanari leader singna saurabasu cycle public na di leader singi amotpa puthokuna public ta mit panghan bagi thagatnari kanglaipa punba kholawge update gi lokhacharake kuki singdi hojiksu koilaga thaba chinglambida nongmai yalaga koichat chatli kanglaipa punba kholawge update gi lokhacharake henglefta ningnai kim kipjen kowin kuki boinu daughter of luthang kipjen kum 35 asi ke thenjang kangbai henglef ki manung chana laiba area da ngasi that 24 March 2025 hauzik mafam khangna mangkhre hairi Manipur gi oina cybercrime fraud kamari lainana lupa crore 25 hena mangkhre haina report tawri Manipur state asu cybercrime fraud na maram oiduna yamlaba senthom kaya mangbagi thodok sing leptana thogli cybercrime police station Manipur na hojik phawda state asida 2024 chahi asi khakta punna lupa 25 crore 45 lakhs 34,000 mangkhibagi report tawri Ministry of Home Affairs ki report matung ina Manipur gi miyamna cybercrime fraud kamari lainana 2023 da complaint case 339 file tawrak tuna sale oina lupa lakh 333.03 aduga property oina lupa lakh 66.94 ni hairi official oiba pawgi matung ina yamna common oiba cybercrime singi manungda mobile phones computers auto telling machine ATM phishing malware amasung identity theft case singni hiramasiga mari lenana Manipur government state cybercrime reporting portal launch tawduna issue sing asi thengnana bakana honari hari Manipur gi oina yamna common oiba cybercrime fraud case sing asi micham miyambu social media platform singda makhoi gi mobile phone singi kuthangda defrauding amasung blackmailing bank amasung ATM singi detail lawrab matungda chathai aduga cybercrime fraud asigi victim oiriba miyoi ayamba income nemba miyoi singi nongmagi khusumal amadi saving sing chawthoknaba honabada victim oikhiba singna ayambani hari Hiram asiga mari lenana cybercrime police station Manipur na micham miyam da makhoina sijinariba digital gadget sing amadi banking app sing da strong password sing thamba amasung state government na piba cyber criminal awareness sing saruk yabana cybercrime fraud ki victim oibadagi ngakthokpa ngamgani hairi thangmai ban chairau ching da lanmai chaklakre ngasi nungthil Imphal gi thangmai ban chairau ching da mafam khangna hawrakpa maina langmai chaklakre mai chakpa adu manak nakpada leiba miyoi sing amadi aramba chengol unit 45 na khanglakpadagi mai ganbagi thabak chathakibaga loinana khudakta Manipur fire service ta pau piduna matam chana fire service ki kangbu laktuna miyang punna mai ganbagi thabak chathakhre hairi Athubada tangdu leitaba hanjilaklagani RSS Manipur athuba matamda tangdu leitaba hanjilaklagani haibagi thajaba leire haina RSS ki general secretary Ckhre Hosa balena Fngdoragli Karnataka gi Bengaluru da pangthokiba Akhil Bharatiya Pratinidhi Savada wafam asi phongdoladuna mangna hai makha tana lengangna oribi phibam asibu mayek sengna khangbaga loinana khongthang kaya lokhalakpa aduna ngasidi miyamna khara makai leitana hingba ngamle lenga ki khongthang asina Manipur gi miyam asi amato oina nungsi chanan leiminaba ngamba oirasanu RSS ki maikai digi lokhaningba akhanaba action gi demandi leite adubu lengangna thijin humjillaba matungda kari khongthang lokhalakadage haibadu lepkadabani haiki Ramadan thaga mari lenana iftar chaklen chaminakhre Islam lining chatpa singi Ramadan thaga mari lenana All Manipur Maitai Fangang Club Organization AMMPAC ona sinduna
iftargi chaklen chaminabagi thoram ngasi Khetri Mayai Lekai da leiba organization gi executive member M June gi sanglen da pangthokre thoram aduda AMMPACO gi president YK Hayatur Rahman All Manipur United Clubs Organization Amuko gi president Fairojam Nando Luwang Salakul Mohala Khetri gi Imam Kari Maulana Jalauddin social activist Kaikhu Yai Makabui Khetri Gao gi Dr. Abdul Rahman Sisharti PSO President PM Farid Khan MSF President Hijam Rosan Saruk Yaki AMMPACO gi President Hayatur Rahman Thoramasiga Mari Lenana Fongdo Kibada Iramda Masida Kanglu Famana Namfoda Iramda Manipur Sigi Mapu Oiduna Control Tawni Haiba Asidi Hosi Oriba Pibam Asida Oroidaba Manglani Haiki Amaramda Mukogi President Nando Luwana Fongdo Kibada Iramda Masida Hingminariba Kanglu Furup Singh Asi Hena Nungsinaba Puraksi Haibata Arabadi Kangluf Amaga Cultural Program Exchange Taunaba Kangluf Amagi later Laira Awa Nakaya Hangnaduna Mating Pangnaba Kangluf Amana Mahele Haibawa Kalon Tadokuna Aikoi Nungsi Chanana Hingminagadabani Haibawa Kalon Mangda Thasi Haiki BDF Singi Service Extension Madam Chana Taho Dragadi Thagi Tolo Fangloi Dori Village Defense Force BDF Singi Service Extension Asi Chahi Asigi State Cabinet Infamda Palibalenga Aduna Puthokuna Khanaraga Extension Tauduna Lakpani in 2024-25 ki oina chaliba March 31 da loire Makata na chaliba chahi 2025 ki April amadagi 2026 ki March 31 fawa amuk extension tawgadabani haina Thoubal District BDF Welfare Association ki Publicity Secretary ki Puriba Lashram Navadip Maitena Press ta Harok Pacherol amana hairi Cherol asin high extension asi matam chana taunaba Governor Council da puthokuna khanaraba matung Makata na Home Department na Director General of Police Manipur District Wise Distribution amasung Justification Report ama pirang nabo order ama thok na hauji Police Headquarter da order asi under process ta lairi haiba khangle hairi BDF singna Police Department ki makhada hauji state asigi law and order ngak pada amadi miyangi punsi amasung lanthum ngak seliba asida chawba thodang ama lauriba oibana state government na BDF singi service asi matam chana extension tawbiduna thagi honorarium Panding later na basumari lena basingi puning chingsilagle. Pauning call de Gilakotjarake Anouba CM Khanbangam Drabadi Hannagido Khaladra. How Kibatang Mapanda Chief Minister and Birena CM from the resign Dau Kramatung Anouba CM Amakhanba Ngamdabadagi India Lengang Manipura suspended animation Tamlaba Matung Galaiba Sigi Constitution Article 356 na piba provision Gimatung in the Manipur da President rule ngarang the Ckhre Chief Minister Birena Mahaki CM from the Gita Sigi Mapanda resign Tau Kibadagi Manipur Gimiam na Pamdaba President rule state asida Lerakpa Sina state asida Oirakpa Yabasi Kanta Rubada Awaba Oinari Miam na President rule Labor Pamdribadi Maru Ibamaram Amadi Hauji Kuki na Chonganba administration demand Tauduna Kuki na Mitay Dalandari ba asi Karamba Pibam Oirakadagi Haibagini Kuki na separate administration laina bagi damang Manipur dagi Kuki len oiba India gi territory ama semla kadra haibasi Manipur gi miyam na India lengak to chingna badagini chingna basi gi maram na India lengak ki di Manipur kairabasu India kaidroga loire haibagi thawongni adubu Manipur da Manipur miyam gi mihut na lengak charabadi Manipur miyam gi apamba khangbana Kuki gi tonganba administration Manipur da lehanba adu yarakloi Yasu Yarakide, Maduna Sterasida President rule Laibadagidi, Manipur Miyangi Mihuna Adumak Lengak Chaba Aduni, Maduna Hojik Chief Minister and Birena Chief Minister Dagi resign Tau Krabasu, Atoba Miyangi Mihut Amana Chief Minister Oiduna, Lengak Padu Miyam na Pamnabani Adubu, Miyam na Yaba Miyangi Apamba Chief Minister Khanba Ngamdabadagi President rule Thamjin Hojik BJP na Sarkar Sembagi majority Adumak Laijarabasu, Makoigi luchingba ama khanduna N Biren gi mahut sinnaba luchingba ama khanba ngamdabadagi President rule asi lakpani Maduna Manipur da President rule lakpagi tekchak BJP nam pugadabani haibigi wafam laknarakpani fibam asida N Biren gi mahut sinnaba luchingba ama BJP na khanjaba ngamdrabani na BJP na N Biren bo adumak Chief Minister oina leihanaba hotnaba chumlagani Maduna President rule leibadagi miyam na mipainariba asidagi fanba ngamlagani khalli